Malemgi lebaksing manungda India haibasi democracy chatpa lebak amani democracy haibagi wanthokti miyamna lengak suli paiduna lengak chaba haibani khonai amagi lengak longni kayat ki saktamni lebak adugi makhada logi suli punamak miyamgi oi mipum khudimak logi oiba chap manaba lengak longni hak khudimak phangba amadi ningtamni hingbani democracy haibasi by the people of the people for the people haibani democracy chatpa India state singda lengak longni suli painana tongan tongan maming thonba political party kayamram lei masigi manungda lebak ki thakta national party sing amadi regional local party sing su leiban leiba political party sing oiba aim and object principle na chingma loina mak leinai makhoina lengat longni su li paiba matamda lebak amadi myang yai phanaba awon ba chakotpa purapa sermit longi oiba pibam phagat handuna mapangal kan ba lebak ohenna ba thabak sing pakat pagi pandam sing thamli isam samna hairabada political party punamaki pandam di iman da manaba oi makhoina lengat lon perekko matamda lebak ki amadi myang yai phanaba thamba pandam sing mapung di iman da manariban lenga pathap ki matung ina sahi manga gi general election pangthokuna miyamna khalakba mihutna legislature sing lenga ung suli paiba matamda party gi pandam amadi miyam da piba thajaba sing aduga isam samna da thong sing chathabai su yaudaba natte makhoi da miyamna pihiba mapangal amadi param chumna sirin bagi mauta miyam gi aning apambagi mayokta leibagi thodok othok sing toy thokta su natte masi kaidagi oirakibano haiba targadi party gi luching basing amadi legislature sing matta luching bam oibagi matik maye mapung phana leitaba kathok watpa party amadi masagi oijabaromda miing thambadagi ni haibida haiman muthokloi asiguma mapung phado politician sing masing yam leibadagi sincerity transparency amadi accountability leitaba amadi senja thumja michang mikhai naiba yanglei melei naibagi thong sing chathabadagi party amadi luching baching gi maphamda miyang wi thajaba mangnabagi maram oiraki haibida laloidra khalle masida political party sing gi oibu maral ilei litabugum towi party ki ideology amadi principle ngakpa ngamdaba luchingba natraga legislature sing aduna makhoi masa masa gi party adu lekha thanduna miyang wi thajaba manghanjaban pawgi marak thakna atenma brick ama miyamda khanganjaba ama IPEC TV News Channel asida school college singi admission open yauna tongan tongan hiram singi matangda advertise tawbiningba miyoi singi oina yamna chawna offer pizari akaknaba numit kharani gi oiba offer ni maram aduna advertise tawbiningba miyoi singna offer asigi khudong chaba lawbiyu hiram asigi matangda apamba miyoi singna mobile number 9366127201 da call tawbiraklaga khudong chaba asi lawbiyu haina IPEC TV News ki maikaidagi miyamda appeal tawjari pawgi makha chatrap oina mapalangi pawkhor update tawjage Pakistan amasung Arab amadi Muslim leibak tari na punno lawkhibu warip amagi matung ina Gaza striptagi Palestine masasing tangthopagi matangda Israel silakliba plan adu akanba mongda reject tokre handakta USA gi President Donald Trump gi lengakna pukhalakpa peace plan gi manungchana Palestine amasung Egypt anigi lonaba oiriba Rafah port adu hangdokliba adugi achawa maram Gaza striptagi Palestine masa kaya ama chenkibi yan silakpani hairi Donald Trump gi Gaza plan aduna maram oiraga hanadagi thingduna lakiba Rafah port adu hingbada changadaba potlamsing Gaza gi lana maram oiraga Saiteng phangla mafamsing adu yohonanaba Israel da hangdoku hairakkiban loinana border crossing adu nakal animang athingba amata thamloidabani so hairi adu Israel gi maikaidagi di border crossing adu da potlamsing pusinbagi thabak adu athingba thamli haina makhogi military gi maikaidagi hairi military gi maikaidagi makha tarakkibada border crossing adu Egypt yohnanaba chatkadaba Gaza gi miyosing khaktam langthokpi hanabagi thabak chathari maduna takpadi Gaza dagi Palestine masasing adu langi chaiteng makha tana phangdanaba Egypt tamna chenna bagi achoba tanja ama piduna makhoibu mafam adudagi takthokhinana lang thapani hain lonari Islamic Republic of Pakistan Arabic Republic of Egypt Hashemite Kingdom of Jordan United Arab Emirates Republic of Indonesia Republic of Turkey Kingdom of Saudi Arabia amadi State of Qatar na Rafah crossing adu Egypt lomdagi changlakpadi handaba aduga Gaza amdagi khak chatkhibi hanbagi thawngsing adugi matangda akanma mona nungnang phungdokki Laibak adugi foreign minister singna oiba Israel khongthang adu akanma mongda reject tawkhibagi loinana Palestine gi miyosing makhogi lamdagi takthoknaba natraga tanthokhinana hotrakpasing adu kaidonungdi yabu ngamloi Donald Trump gi maikaidagi di Rafah border adu nakal animona hangdoktuna chathok chasin yanana ba haihibani adu Israel Gaza dagi khakchapi yahlaga nakal amadi thingjinduna thamlibani Muslim leibak aduna Gaza da tangdu leitabagi phibam ama hanjilakna nabu yamna kanna hotnari hainasu pawo sin makhatar Pakistan India ki mayokta akhanab lalong chataduna India amadi Bangladesh kan lan chokna hanaba
CDF Asim Munir amadi Prime Minister Shehbaz Sharif na sinkri haina laibak asigi hanagi military officer Major Adil Razana phongdokre. Asim Munir amadi Shehbaz Sharif na chathariba lalong asi Pakistan ki President Asif Zardari na yamna haina singna kumai amagum yengdun leiri haina su phongdokle. Asim Munir na Pakistan ki CDF hek oikibaga mahaki military ki makok thongwa spokesperson amasu oiriba General Ahmad Sharif Chowdhury na jail da leiba laibak asigi hanagi Prime Minister Imran Khan bu angau bo misap amaga pangkhak oirakpana maram oiraga Pakistan ki security di yamna khudong thiningai oiri haina su phongdokre. Ningsingba yabadi Imran Khan laibak asigi military na jail da thamjinkhibani haina su pawo sin makha tari. Bangladesh ke retired Colonel Abdul Haq na India ki mayokta leiba punamak punchinduna Manipur, Nagaland, Assam, Arunachal Pradesh, Tripura, Mizoram amadi Sikkim na chingba North East state sing asi loksin hauna appeal tawkre hai. Report asigi matung ina retired Colonel Abdul Haq na phongdok li wafam asi Bangladesh ki interim government ki chief advisor Mohammad Yunus Khan na phongdok ki wafam sing adu chap mane hai. Loinena Abdul Haq ki India ki oiba North East state sing asi punna loksin nabagi wafam aduda China busu yoksilakna appeal tawki. Ningsingba yabadi Mohammad Yunus Khan na India ki North East state sing greater Bangladesh ki map ta phawba yonduna Turkey amadi Pakistan ki lusing basingda hairiba map adu khotol tawki basu leigrabani. Retired Colonel Abdul Haq Jama'i Islami ki supporter amasung haina su pawosina hairi. Afghanistan amadi Pakistan ki border area da akan mamong lan sok na kibak loinana Taliban singna Asim Munir bu singraduna Pakistan masjid kaya thokna thogai geni haina su akan mamong da aki yakhang pikre. Panba yabadi Afghanistan amadi Pakistan ani ki markta laiba Duran line border area da akan mamong da numidang chuppa bom tok kaya yauna nomai kaya kapnaki. Kapnaki ba aduda Afghanistan ki oina micham mari siki loinana lanpham aduda nakal ani ki markta kaya yam siana yauki bun haibagi chapchabadi hauji phawbagi oina khangba ngamdri. Pakistan sa trakiba attack aduda khoisaunaraba Taliban lenga ki commander amana karigumba Pakistan ki Asim Munir amadi Shehbaz Sharif na makhatana Taliban singna singnaklabadi Pakistan masjid kaya thokna thogai gani hain aki yakhang pikibani. Panba yabadi Turkey amadi Qatar na Afghanistan amadi Pakistan ani ki markta ceasefire tawnankibani. Tongan ma maral kaya sijinduna Israel kasum sangda thamlakkiba Palestine gi luchingba Marwan Barghouti bu hananab lautunari haina rights group am oiriba Palestine Prisoner Society na phongdorokpaga loinana luchingba asibo thaduk halaknaba malemgi miyamgi pungning silakli. Palestine Prisoner Society ki Director General Amjad Al Nazar na thamlakpa warol amada Palestine gi luchingba Marwan Barghouti bu ot naibagi thabaksing leptana chathari. Malemgi tongan mafam kaya da luchingba asibo thaduknanaba campaign kaya chatharingai cherek asida International Humanitarian Law khongkau naduna luchingba asibo hatnanaba lautunari haina maral sirakli. Director General Amjad na Marwan Barghouti ki mathakta chathariba miyot mini amadi mahapu athubu matamda thadoruknaba UN yauna Malaysian organization singi pungching kibag loinana organization singna Israel da Marwan Barghouti thaduknanaba akan mamong taksingadabani haiki. Fata Central Committee ki mihut am oiba Marwan Barghouti Palestine ki politics ta achobu mafam am kallibani. Mi hatpa amadi mi hanaba thorang ki haibagi maralda kumja 2002 da luchingba sibo Israel na phaduna makoi kaisum sangda thamjillakibani. Marwan Barghouti ki machanupa Kasam Barghouti na Facebook da phongdorki warol amada Israel ki lamishin mahaki mapabu tamthina phubi jebiki. Israel ki lamishin mahaki maya saru amadi khucha sing thudik pibata natana kaisum sangda laiba mahaki mapagi nagi saru kharasu kapthatuna tamthin otnai ki hairi. Palestine presidency na Israel ki custody da laiba Palestine macha sing mapung phan ngakbi simjigidabini hainasu pawosin makhatari. Malayam luchingba sing awang mathak ki diplomat sing amadi business executive sing na saruk yaduna Qatar ki Konu Doha da kulhumdoi suba edition ki Doha forum hawdokre. Forum masida Syria amasung Ghana ki president sing Qatar amasung Lebanon ki prime minister sing amadi Turkey ki foreign ministry ni chingba kayana wangangduna Malayam na tholiba thodok othok sing matang kupna khannaki. Forum masida hujik oinba Gaza da tholiba thodok othok sing kupna khannaki bag loinana Hamas amasung Gaza ki markta thamnaki bi ceasefire agreement ki matangda asanba miyeng thambag loinana ceasefire agreement da khongau naduna Israel lanmina Gaza ta makhatana pamdaba thodok kaya thohalli. Yumbu oriba Qatar ki Prime Minister Mohammed bin Abdul Haram na bin Qasim bin Jabar Al Thani na US ka achoba thodang loduna Hamas amasung Israel ki markta khuriak pinariba Gaza ceasefire asi mapung phadi haina phongdokpaga loinana Israel army na Gaza ta makhatana mihat mipun tawri asibusu akan mamong yanindaba phongdokki. Forum masida saruk yaraduna Saudi Arabia ki Foreign Minister
Malaratwana Unchuba Point Gaza Peace Plan Hojing Gaza the Tuliba Toto Otoxing Matang da Panmada Palestine Masasing Masana Masabu Satak and the Kontang Amasu Haine Pundoki Gaza the Tuliba Toto Otoxing Asi Leba Asi Katagi Hibernate Masi Palestine conflict Amani Highness Logo the Benihina Lucing the Asina Makatan Pundoki Nakalamromda United States na Middle East Lady Mapangsimbo Hena Pazaba Tambaga Luna Leba Asi Malian Pulsimen Ogidaba Nate Haina North East Atlantic Treaty Organization NATOgi US Ambassador Oiba Matthew Whitkin Pondokare Lucing Basina President Donald Trump Anoban National Security Strategy which Duna Middle East as US ki top strategic priority sang Oiro Hainasu Mahakna Makatan Pondokare Russia among Ukraine Lanasi Losinamagi Damakta Nasi Atingbada Hanadagi Numini Chuna Wari Sanadun Lakramatung Ukraine among US officials in Humi Subon Mitasu Yamna Kupna Kanan Gadori Hai Nakalani Maikati Yanaki World the Peace Pronabi Tabak Singadu, a Singbam or Nabokota, Rasiagi Maikati Lorpo Contang Adugi, Makapoli Hainasu, Hidamasi Matang Akanga Sing Hai. President Donald Trump Akanabi envoy stick with Kop Amasung, Maki Mamak Nupat Zay Kumarna, Mosul Laduna Ukraine negotiator, Recep Umro Amadi, Ukraine Armed Forces Chief of the Staff, and Dinetoga Way Sanariban. Wari Sanari Bachi with Kop Amasu Kurna, Leba Poponimita, Moscow the Satuna, Rasiagi President Vladimir Putin Unaduna, Laladu Loshinabo US and Pokalako Paladu, Kanana Kibani. Adubu Putina Paladu, Sarukaya Amadi, rejecto Kihai. Kontang adu lakpatagi Ukraine amasung US ki official sing aduna ceasefire amadi peace laknabagi damakta wari sanari adu mapung phaba am oiduna tung koina peace leinabagi thabak sing adu Russia gi maikaidagi lakholakkadoibu kontang sing adugi yamna makha poli hairi karigumba Russia na drone amadi misal kap leplaba amadi lanmi sing nomai kap leplabadi wari sanabadu achumba mayoda changchili haibi yai haibu wafamsu makna phungdokki US amasung Ukraine official sing aduna security arrangement amasung tung koina chakataba peace ki thabak sing adu marakta tanaba manilinaba thabak thorom punnamakki matangda framework ama semnanaba hotaba adutasu yana ki hairi masida sunnatana Ukraine Russia gi maikaidagi chatrap attack singda hauji phawbagi oina loksin mangam jeba Ukraine lam saruk sing adu pithokpaga loinana Ukraine na NATO yabagi wakhalol adu lokthokpagi matangda su kupna khannabi yawki hairi marak asida ceasefire leklaba matungda Ukraine na phangadoriba security gi guarantee adu Pamliba Pibam adu yauna yaw ngamlaroi khangbadagi achobu wahangam leiri Russia gi demand sing adu pithokuraba matungda makhatana amuk attack aduna Ukraine bu pumlo losin bagi thabak sing adu thawong leitabana natti hainasu pawo sin makhatare